South Korea gi Muan International Airport Ngasi Ayuk passenger Puba Boeing 7378AS landing tawba matamda Kaikhre plane ADUDA TONGLAKPA crew member taruk yauna MEEOI chamaga humputra manga SIKHRE haidi South Korea gi news agency Yonhapna phongdorakpada Ngasi Ayuk pung 8 rom tarakpada passenger chamaga marfu mathoi puduna Thailand dagi pairakpa plane asina South Jeolla province da leiba Muan Airport landing tawnaba railway da hek tarakpaga uchek singa thengainabada plane adu runway da kaikhibani amadi thagdok aduda plane da tonglakpa crew member taruka loinana passenger chamaga humphudra manga mafam aduda sikhi hairi South Korea gi khwaidagi chawa flight gi fare hanthana piduna Englishing ani shupna manga dagi hauduna chalairiba Jeju Air ngasi kaikhiba asina ahanba thagdokni hairiba plane ase Jeju Air na ahongba mamalda lising ani shupna tarata euro ki Ryan Air dagi leibani hairi Jeju Air na ngasi plane kaikhibagi thagdok aduda laikhidraba sing adugi condolence pangthokre hairi plane kaikhiba mafam aduda rescue team singna rescue operation chathari hairi